ꯑꯍꯥꯟꯕꯗ ꯑꯩꯅ ꯔꯦꯁꯄꯦꯛ ꯇꯧꯒꯗꯕ ꯑꯩꯈꯣꯏ ꯃꯩꯇꯩ ꯕꯦꯞꯇꯤꯁ ꯆꯔꯆꯀꯤ ꯄꯥꯁꯇꯔ ꯕꯣꯔꯗ ꯑꯣꯐ ꯗꯤꯀꯟꯁ ꯆꯔꯆꯀꯤ ꯋꯨꯃꯦꯟ ꯁꯣꯁꯥꯏꯇꯤꯒꯤ ꯂꯨꯆꯤꯡꯕꯤꯁꯤꯡ ꯃꯩꯇꯩ ꯕꯦꯞꯇꯤꯁ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯋꯨꯃꯦꯟ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯃꯁꯨꯡ ꯁꯦꯀ꯭ꯔꯦꯇꯔꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯆꯔꯆꯁꯤꯡꯗꯒꯤ ꯂꯦꯡꯁꯤꯜꯂꯛꯏꯕ ꯄꯥꯁꯇꯔꯁꯤꯡ ꯕꯣꯔꯗ ꯑꯣꯐ ꯗꯤꯀꯟꯁ ꯋꯨꯃꯦꯟ ꯁꯣꯁꯥꯏꯇꯤꯒꯤ ꯃꯦꯝꯕꯔꯁꯤꯡ ꯑꯃꯁꯨꯡ ꯏꯆꯤꯜ ꯏꯅꯥꯎ ꯏꯃꯥ ꯏꯕꯦꯟ ꯃꯌꯥꯝꯕꯨ ꯏꯁꯣꯔꯒꯤ ꯃꯤꯡꯗ ꯑꯩꯍꯥꯛꯀꯤ ꯍꯔꯥꯎꯖꯕꯒ ꯂꯣꯏꯅꯅ ꯁꯂꯥꯝ ꯇꯧꯖꯕꯅꯤ ꯉꯁꯤ ꯃꯩꯇꯩ ꯕꯦꯞꯇꯤꯁ ꯆꯔꯆ ꯋꯨꯃꯦꯟ ꯁꯣꯁꯥꯏꯇꯤꯒꯤ ꯆꯍꯤ 15 ꯁꯨꯕ ꯁꯦꯂꯦꯕ꯭ꯔꯦꯁꯟꯁꯤꯗ ꯑꯩꯕꯨꯁꯨ ꯁꯔꯨꯛ ꯂꯧꯕ ꯌꯥꯅꯤꯡꯉꯥꯏ ꯍꯥꯏꯅ ꯅꯤꯡꯁꯤꯡꯕꯤꯗꯨꯅ ꯀꯧꯕꯤꯕꯒꯤꯗꯃꯛ ꯑꯩ ꯌꯥꯝ ꯏꯁꯣꯔꯕꯨ ꯊꯥꯒꯠꯆꯩ ꯅꯈꯣꯏꯕꯨꯁꯨ ꯑꯩꯍꯥꯛ ꯌꯥꯝ ꯍꯔꯥꯎꯖꯩꯀꯣ ꯍꯥꯏꯕꯁꯤ ꯐꯣꯡꯗꯣꯛꯅꯤꯡꯕꯅꯤ ꯃꯁꯤ ꯌꯥꯝꯅ ꯍꯤꯁꯇꯣꯔꯤꯛ ꯑꯣꯏꯕ ꯊꯧꯔꯝꯅꯤ ꯃꯁꯤꯗ ꯇꯥꯟꯖꯥ ꯐꯪꯕ ꯍꯥꯏꯕꯁꯤ ꯑꯩꯒꯤꯗꯃꯛꯇꯗꯤ ꯌꯥꯝꯅ ꯆꯥꯎꯔꯕ ꯄ꯭ꯔꯤꯚꯤꯂꯦꯖ ꯑꯃꯅꯤ ꯍꯥꯏꯅ ꯑꯩꯅ ꯈꯟꯖꯩ ꯉꯁꯤ ꯑꯩꯈꯣꯏꯅ ꯌꯦꯡꯃꯤꯟꯅꯒꯗꯕ ꯇꯣꯄꯤꯛꯁꯤꯗꯤ Growing Together in Love ꯍꯥꯏꯕꯅꯤ Growing Together in Love ꯅꯨꯡꯁꯤꯕꯒꯤ ꯋꯥꯈꯜꯗ ꯃꯔꯤ ꯆꯥꯅ ꯂꯩꯃꯤꯟꯅꯗꯨꯅ ꯑꯩꯈꯣꯏ ꯍꯧꯃꯤꯟꯅꯕ ꯃꯄꯨꯡ ꯐꯥꯃꯤꯟꯅꯕ ꯄ꯭ꯔꯃꯥꯟꯗ ꯍꯥꯏꯔꯗꯤ ꯑꯩꯈꯣꯏ ꯏꯃꯨꯡꯗ ꯑꯉꯥꯡ ꯄꯣꯛꯄ ꯃꯇꯝꯗ ꯏꯃꯨꯡ ꯃꯤꯁꯤꯡ ꯂꯣꯏꯅꯁꯦ ꯍꯔꯥꯎꯕꯅꯤ ꯑꯉꯥꯡ ꯐꯪꯉꯦ ꯍꯥꯏꯕꯒꯤ ꯍꯔꯥꯎꯕꯁꯦ ꯑꯩꯈꯣꯏ ꯂꯩꯕꯅꯤ ꯍꯔꯥꯎꯕꯃꯨꯛ ꯑꯉꯥꯡꯁꯤ ꯌꯣꯛꯂꯒ ꯆꯥꯎꯈꯠꯍꯟꯗꯨꯅ ꯃꯥꯕꯨ ꯃꯄꯨꯡ ꯐꯥꯍꯟꯕ ꯍꯥꯏꯕꯁꯤ ꯏꯃꯨꯡ ꯃꯦꯝꯕꯔꯁ ꯃꯌꯥꯝꯒꯤ ꯊꯧꯗꯥꯡ ꯑꯣꯏꯕꯅꯤ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯑꯉꯥꯡꯁꯤ ꯐꯪꯉꯦ ꯌꯥꯝ ꯍꯔꯥꯎꯖꯔꯦ ꯃꯗꯨꯗ ꯇꯣꯛꯇꯦꯅꯦ ꯑꯉꯥꯡꯁꯤ ꯀꯔꯝꯍꯥꯏꯅ ꯌꯣꯛꯄꯤꯔꯒ ꯌꯦꯡꯁꯤꯟꯕꯤꯗꯨꯅ ꯃꯊꯪ ꯆꯥꯎꯍꯜꯂꯒ ꯃꯄꯨꯡ ꯐꯥꯕ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯍꯟꯒꯗ꯭ꯔꯥ ꯍꯥꯏꯕꯁꯤ ꯃꯗꯨꯒꯤ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤꯗꯨ ꯏꯃꯨꯡꯗꯨꯒꯤ ꯃꯦꯝꯕꯔ ꯃꯌꯥꯝꯒꯤ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯑꯣꯏꯕꯅꯤ ꯃꯗꯨꯒ ꯃꯥꯟꯅꯅ ꯑꯩꯈꯣꯏ ꯆꯔꯆꯇꯁꯨ ꯆꯔꯆ ꯑꯃ ꯂꯩꯈ꯭ꯔꯦ ꯍꯥꯏꯕ ꯇꯥꯔꯕꯗꯤ ꯃꯁꯤꯗ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯏꯅꯧ ꯅꯧꯅ ꯑꯍꯥꯟꯕ ꯑꯣꯏꯅ ꯂꯧꯁꯤꯜꯂꯒ ꯊꯥꯖꯕꯅꯤ ꯍꯥꯏꯅ ꯂꯩꯔꯤꯕꯁꯤꯡꯁꯤ ꯑꯍꯥꯟꯕꯗ ꯆꯪꯂꯛꯄ ꯃꯇꯝꯗ ꯃꯈꯣꯏꯁꯤꯁꯨ ꯊꯋꯥꯏꯔꯣꯝꯗꯗꯤ ꯄꯣꯛꯄꯗ ꯉꯥꯏꯔꯤꯕ ꯑꯉꯥꯡꯒꯨꯝꯕꯅꯤ ꯃꯁꯤꯁꯤꯡꯁꯤꯅ ꯆꯔꯆꯇ ꯆꯪꯁꯤꯟꯗꯨꯅ ꯃꯥꯁꯤ ꯃꯊꯪ ꯑꯣꯏꯅ ꯃꯍꯥꯛꯀꯤ ꯊꯋꯥꯏꯔꯣꯝꯒꯤ ꯆꯥꯎꯈꯠꯄ growing ꯍꯥꯏꯕꯁꯤ ꯂꯩꯒꯗꯕ ꯃꯁꯤ growth and development ꯂꯩꯅꯤꯡꯉꯥꯏ maturity ꯃꯄꯨꯡ ꯐꯥꯕ ꯃꯤ ꯑꯃ ꯑꯣꯏꯔꯦꯀꯣ ꯍꯥꯏꯕꯒꯤ ꯃꯗꯨꯒꯤ ꯐꯥꯎꯕ ꯌꯧꯅꯤꯡꯉꯥꯏ ꯍꯥꯏꯕꯒꯤ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯊꯧꯗꯥꯡꯁꯤ ꯀꯅꯥꯅ ꯂꯧꯒꯗꯕꯅꯣ ꯃꯁꯤ ꯄꯥꯁꯇꯔ ꯈꯛꯇꯒꯤ ꯊꯧꯗꯥꯡ ꯅꯠꯇꯦ ꯄꯣꯜꯅ ꯍꯥꯏꯕꯗꯤ ꯃꯁꯤꯁꯤ ꯊꯧꯗꯥꯡ ꯂꯧꯒꯗꯕꯁꯤ ꯄꯥꯁꯇꯔ ꯈꯛꯇ ꯅꯠꯇꯦ इवेंजलिस्ट मिशनरी मधु खक्तगी थौदांसु नत्ते मसिदी मेंबर चंगलखिबा अखोय सिंगलुप मयामगी थौदांग ओइबनी ngasi अखोयने येंगमिनगदबसि growing together हाइबनी अखोय लोइना अमत्ता ओइना तिनसिनदुना अखोय हौमिनसि हाइबनी चौखतमिनसि अदुगा मपुंग फाबा हाइबदु अखोय ओइगदबा मसिसि करी मवोंदा तौगदबरा हारदी नुंगसीबगी वाखलदा चर्च अमा लैरे हाइदना हेक मिओय सिंचे आइसु थाजबनी हाइना सिंगलुपकी अमा ओइरे हाइना लाकमिनबा अंडर दिस चर्च रूफ सिदा लाकमिनरगा अखोय थौरम पाइखतपा हाइबसिसि मदुना ग्रोथ डिटरमिन ओइदे नंगना ईश्वरगी वापाउ क्या मरम ईश्वरगी वाहेसि क्या खंगबो ओइरबसु मदुना नंग ग्रोथ लेख्रे नंगसी थाजबा हाइबगे ग्रोथ सी लेख्रे हाइबसु नतबनी पोलना हाइबदी चर्च अमदा मीसी थाजबा मीसी हेंजिला ए हाइरदी पोपदा ngairiba angang kumna leikraba akoigi thawai hojikti thawai lom chathagdabasi chaukhat hanba mabu mapung pha hanba haibasidi leiriba member mayamna thaugan tawminaraga थौगत मीनरगा नुंसीबगी वाखलदा पुन्न
ꯄꯨꯟꯅ ꯑꯃꯠꯇ ꯑꯣꯏꯅ ꯑꯩꯈꯣꯏ ꯈꯣꯡꯊꯥꯡ ꯂꯧꯒꯗꯕꯅꯤ ꯍꯥꯏꯕꯅꯤ Ephesians Church-ꯗ ꯄꯣꯜꯅ ꯍꯥꯏꯕꯗꯤ ꯅꯈꯣꯏꯁꯤ ꯑꯉꯥꯡ ꯑꯣꯏꯅ ꯄꯤꯁꯛ ꯄꯣꯛꯄꯗ ꯉꯥꯏꯔꯤꯕ ꯊꯋꯥꯏꯒꯤ ꯑꯉꯥꯡꯒꯨꯝꯅ ꯅꯈꯣꯏꯁꯤ ꯆꯔꯆꯀꯤ ꯅ꯭ꯌꯨ ꯕꯤꯂꯤꯚꯔꯅꯤ ꯍꯥꯏꯅ ꯆꯪꯂꯛꯑꯒ ꯃꯗꯨꯗ ꯁꯨꯝ ꯂꯩꯒꯗꯕ ꯅꯠꯇꯦ ꯑꯩꯁꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯗ ꯂꯧꯁꯤꯟꯈ꯭ꯔꯦ ꯑꯩ ꯍꯧꯖꯤꯛꯇꯤ ꯊꯋꯥꯏꯔꯣꯝꯗ ꯑꯩꯁꯤ ꯊꯥꯖꯕ ꯃꯤ ꯑꯃ ꯑꯣꯏꯔꯦ ꯍꯥꯏꯅ ꯆꯪꯂꯛꯑꯒ ꯄꯣꯛꯄꯗ ꯉꯥꯏꯔꯤꯕ ꯑꯉꯥꯡꯒꯨꯝꯅ ꯁꯨꯝ ꯂꯩꯒꯗꯕ ꯅꯠꯇꯦ ꯅꯍꯥꯛꯀꯤ ꯄꯨꯟꯁꯤꯗꯨ ꯁ꯭ꯇꯦꯞ ꯕꯥꯏ ꯁ꯭ꯇꯦꯞ ꯂꯧꯒꯗꯕꯅꯤ ꯑꯉꯥꯡ ꯑꯣꯏꯅ ꯅꯪꯁꯤ ꯄꯣꯛꯄꯗ ꯉꯥꯏꯔꯤꯕ ꯑꯉꯥꯡꯒꯨꯝꯅ ꯁꯨꯝ ꯅꯪꯒꯤ ꯄꯨꯟꯁꯤꯁꯤ ꯂꯩꯕ ꯇꯥꯔꯕꯗꯤ false doctrine lakpa yai khoi punsida chumdaba achumba nattaba thajaba singi bible da based tawdaba principle doctrine kairaga atoppa doctrine su false doctrine nakoina taba phangjaba matamda nungshitna sumaina shitlaga asomda su madom da su shitpa gumna nahaki thajabadu shengna lepangamdaba haiba matam su lakadabani adugi nangsi ꯑꯗꯨꯃꯥꯏꯅ ꯑꯉꯥꯡꯅꯤ ꯍꯥꯏꯅ ꯂꯩꯕ ꯌꯥꯔꯣꯏ ꯑꯗꯨꯕꯨ ꯃꯊꯪ ꯃꯊꯪ ꯆꯥꯎꯈꯠꯄ ꯃꯊꯪ ꯃꯊꯪ ꯍꯧꯔꯛꯄ ꯍꯥꯏꯕꯗꯨ ꯅꯪ ꯗꯔꯀꯥꯔ ꯇꯥꯕꯅꯤ ꯃꯗꯨꯁꯨ ꯃꯄꯨꯡ ꯐꯥꯍꯟꯒꯗꯕꯅꯤ ꯃꯄꯨꯡ ꯐꯥꯗꯅ ꯂꯩꯕ ꯌꯥꯗꯦ ꯂꯦꯞꯄ ꯌꯥꯗꯦ ꯃꯄꯨꯡ ꯐꯥꯕ ꯍꯥꯏꯅ ꯄꯣꯜꯅ ꯍꯥꯏꯕꯁꯤꯗꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯑꯣꯡ ꯃꯇꯧꯒꯨꯝꯅ ꯑꯣꯏꯔꯛꯄ ꯍꯥꯏꯕꯅꯤ Christ like living Christ like character ꯑꯗꯨꯕꯨꯅꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯨꯝꯅ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯂꯥꯏꯐ ꯃꯑꯣꯡꯒꯨꯝꯅ ꯑꯩꯈꯣꯏꯁꯨ ꯍꯤꯡꯅꯤꯡꯉꯥꯏ ꯃꯗꯨꯒꯤ ꯇꯥꯔꯒꯦꯠ ꯂꯩꯔꯒ ꯃꯗꯨ ꯌꯧꯅꯕꯒꯤꯗꯃꯛ ꯑꯩꯈꯣꯏ ꯃꯊꯪ ꯃꯊꯪ ꯆꯥꯎꯈꯠꯄ ꯆꯥꯎꯔꯛꯄ ꯍꯥꯏꯕꯁꯤ ꯗꯔꯀꯥꯔ ꯂꯩ ꯍꯥꯏꯕꯅꯤ growth development ꯆꯥꯎꯔꯛꯄ ꯃꯄꯨꯡ ꯐꯥꯔꯛꯄ ꯍꯥꯏꯕꯁꯤꯗꯤ ꯍꯤꯡꯂꯤꯕ ꯍꯥꯏꯕꯀꯣ ꯖꯤꯕ ꯃꯌꯥꯝꯒꯤ ꯃꯁꯤꯗꯤ ꯑꯆꯤꯡꯕ ꯊꯧꯗꯣꯛ ꯑꯃ ꯑꯣꯏꯕꯅꯤ living things or living beings haibagi natural phenomena ni sidi chaurakpa hing haurakpa hakhamai mapung phagasam kachi kharinga yur hingliba jiba sing haiba mayam gi natural phenomena oibani ashiba haibadudi magi dadi haurakpa leite growth leite chaukhatlakpa haiba leitabani mapung pharakpa haiba leitabani ashiba singdi sigrene madi krishu tawdire adubu hingliba haibagi masak asidi chaurakpa haurakpa mapung pharakpa haibasi masidi leitaba yade ngasi akoi church si Maitei Baptist Church haina koi lingkhat khre yare 25 years celebrate tawkhrabani ngasidi women society gi 25 years chukre haina koi si celebrate tawribani ahan badagi haurakpa matamdagi ngasi bauda 25 years yorokpa matamsida mathang mathang growth development progress laye haibasi haiba ngambra ngamdabra masini ko polna koibo pamjabadi Jishu Christa gi gundu yaudri phauba mapung pharaba Krishna loshin graba thajaba mi amani haina lairiba madu gundu mathang mathang oina chawkhatlaga halaga mapung phahangadabani haibani ngasi women society mathang mathang chatharaga mapung pharibra haibasini ko ahingba jiba ama kumna agoisi hingliba church ni hairadi soidana mapung phaba haibadu uba phangadabani adubu church ni mamingda oina dum laithokre mapung phaba haiba koigi growth and development uba ngamdare haiba tarabati masidi living church nate living society nate haibadamani church asi mapung phai amasung masi mapung pha ninga akoi mathang mathang oina chathari haibasi karmaina khangadara hadi masidi quantity suni mi masing yam khatpa haibasi su growth ke khangba ngamba yaba ama oibani akoi yengadi church hanadi yam mi masing su yam pikram bani ko hojikti aini yengba matamda church member anobusu yam lakhre growth haibasida mi masing yam khatpa women society ki members su member henjinba haibase hojikti yam sila yam khatla madusu growth haibagi sign ni
Hozig akoina yengladi the first church haina leiriba Acts tadi Acts chapter 2 phawbada akoina yengba matamda first Pentecost day haina Pentecost ki numit sida thawai asengba phangba matamda Jesus Christ bu aisu lawsile haibasi mi si lishing ahum ne han bada khara leiraga daily haine Bible haibado Acts chapter 2 ki 47 haibadi daily numit kuding nongma Jesus Christ bu lawshin do na thajaba haiba mi masingsi yamsile hai Acts chapter 4 yoba matam dadi Christ lawshin ba thajaba haiba mi masingsi 4,000 rom 5,000 rom yokre haibani masisi nupi sing aduga angang sing yaudana haibani ko nupa sing khattagi Jesus Christ lawshin graba church amani haina leibisidi mi thazaba sing masing yam khatpa quantitative increment haibasisu masi nangi church growth le progress sathari haibasi machine chu khangba ngamani hojik aikoi ki point sidi member lakraba singsi quantity yam sinba mi masing yam khatla e phare hojik di no na changja khraba thawai singsi popada ngai riba thazaba singni haina leiriba thawai singsi yam khre makhoi bu yengsin ga daba quality duni ko akoi ngasigi point toribasi growing together in love hairibasi quality du buni lairiba tiliba akoi church member miyang si akoi gi singlup si hojikti within our church inside sidadi akoi si progress laibra leitabra haibani progress laiba haibasi growth and development lakpa haibasi di Jesus Christ dage hobani mi amana hek aidi masi gumbasida haibani haina aidi haisingraba mini haina church member hek yauraga mana development and growth puthokpa yade akoi gi thajaba haibagi khongthang sidadi growth and development starts from Christ polna akoi bo phapta ningai gi praman pantam tawbibadi Jesus Christ sina church ki makok oibani head of the church si Jesus Christ ni hakchang da koi ni yengba matam da hakchang sida praman tawbada head of the church si Jesus Christ ni aduga koi gi leiriba hakchang gi kaya tongan basi hakchang sida chamna duna akoi amatta oihamba haibasu kumna grow develop tawbani haradi mi amasi Jesus Christ da samjinba connection masida connection leibasida hogadaba head of the church sida connection leitri phawba ma growth and development to biyade hojik koina leiriba growth and development haibasi Jesus Christ gi mawong Jesus Christ gumna Jesus Christ haibasi masini haibagi magi mawong gumna Christ like maturity do phangnaba ki tamakta agoi gi step by step progress to busi Jesus Christ masamakta akoi connection later di horak payade masidi connection mi amasi thajabani haina masi Jesus Christ ni ma bu thajagre aidi connection leire haibasida individual sidagi hobani ko individual dagi hobani aina Jesus Christ lawsile haina connection hek leiba Bible gi matungin nadi akoi bo Bible na pamjabadi Jesus Christ da connection leikraba mi singsi ahan bada akoi sidi pokpada ngai riba angang macha kumbani nang si ai si individually oina akoi si growth and development in our faith leitaba yade aigi connection with God si chawkhathan gadabani madugi tamakta masi connection si phajanna lawkhre haiba tarabadi connection do mathang oina lawgadaba connection si leiraga mathang ai isamak chawkhatpa darkar tabagi tamakta masidi Colossians 2 gi 6-7 dasu haibani nangi faith to thajabadu deeply rooted in Christ hayane Jesus Christ da deeply rooted in Christ pambi amana magi marasi akoi di ubangam dabani ko pambi ama satle magi marasi di laipak manungda hauribani ne mina ubangam dene personally aigi thajaba haibasi
Jishu Christana, how deep is my faith? How deeply am I rooted? Marasi yam pazana deeply I going to rooted to bungam ladi. How riba pambi asi pazana how bungamba. She growth and development like the bang. Aduge masasu Krista de jangja kraba with Hajaba Sindi. I isha matsu. I give marasi tatana liningai get them. Pazana pajin bayaningai hagen a personal growth type of issue the car tie happen. Lairiba, my day Baptist Church members sing. Amasung akoy laiba Tajabani have a mayamasi. Akoy church tongan bagi members who oire. I give church ki member da. I see membership lobasi. Crystal lotion krabani haibagi. Kambayaning I ge baptism na akoy lopanigo. Baptized to cre have a heck. Mashagi local church I na akoy like krabani. Hojik church member ni hay na changlak kraba akoy si. I personally grow labra. I personally develop tauribra. I give Tazabada, Hibasi. I get Hazabasi deeply root oibra, Hibasi, I call it Kantagadaba. Deeply root oye, Hibasi. I see deeply rooted oiduna. I matang chowkatla I give faith, Hibasi, Kramina Kangadara, Hiradi, point of whom. Kramina Kangadara, individually ama oina. I grow laye, I get the development laye, habisi. Karamay na kangira haradi, number 1, sidi, joy. Harauba. Harauba habisi, pibam na, tongan ba todok to na determined to natini. Wakan nungaite, hosikan the circumstances, situation si, pazadre, ay nungaite, habagi, I give joy mangre, haidine. Krista the lotion kraba mini, matu the grow lairi. Magi misak amasi Tazabagi misi Masi Pazana growth and development lairi haibasi Kramaina Kangbra habadi Madi always joyful. Krista da Aisi Samnare ko Aigi connection ji Krista da Leiko haiba Kambadu Madugi Tazabaduna joy laibani Madi Magi joy habasi di circumstance na determined dine Punsida problem lakayai Punsida harabasu laibani. Adubu Masikumba circumstances na todok sina pibam sina akobu determined tawdana haraurag laiba Krista the connection lay haibagi harauba aidi harauba ngamba mini hairabadi nang miyoy nasa personally oina nang growth lay Krista the changja bagi growth lay haibado maduna shakhi amani ani shubadadi Krista the jangja kraba amasung growth laye haiba mi sidi kramaina ubra hardi willingly to tawning na harau ishor gi tamakta ai gi da karino lairiba ai katchage hayane nang ngasi ai su singlup ki member amani hairaga ai gi da lairiba karino khangde pithokning daba pithok pangam daba matuda nangi cheerfully ko ning ai re wena Chikat ngai re wena ishor ki tamak tani haina singlup ki tamak nang si kathok pangam daba mini hairadi nangi the growth haibasi akoi thajade madodi chingna ningai lai haibani nangna masi kumba ngasi example hairasene koi ki church sida ngasi di sigumba jubilee ki thoram pangthokadabani women society ki membersing masa da ishor na bor pina bikibado na koi si karino ngasi di masigi Tauram si success oiningai ki damakta nangsu masida ishwar da changja kraba connection lo kraba mi amani haidana nahaki pibang ngamba karino matamra nahaki service ra nahaki finance ra nahaki prathana to bibra nang na pibang ngamba puthok pang ngamba taram pithok pa ngamba mi oye ai sharuk azumaina lowri haiba tarbati nang si individually speaking, personally speaking, nang growth laye haibado khangadabani. Church members who maduni ko, church member ni, church ki Ishwar Jishu Krista na het oibani na mabu samna kraba mayam masidi ai gida karino lairiba hakchang ki kaya tongan ba kumna agoi si body parts kumna masa ki thodang laibani ne khutna tawgadaba thodang lai ne Masina khong na chatkadaba thodang le ne masa bo pi kraba thodang do
tauning taning harau ishwar ki tamaktani aidi ma bu samna khrabagi matung ina het asina pamjabadu ai taujage haina personally nangna kathokpa ngamba oirabadi nang Jisu Krista gi inside within nang Krista ga samnabagi gundu nang growth lay habadu maduna shaki oidaba ahum shubadi nangi lifestyle sinani ko nangi hingjariba mowongdu mina yengaga Krista lotion kraba Krista da phajana samna kraba connection lay kraba mi amani habisi lifestyle sinu show to gudabani nangna Jisu Krista gi wahai se yam khangba tarabasu nangna tambiba ngamba mi oiraba tarabasu Jisu Krista gi lifestyle habisi ai haki punsidagi aina utpangam da batarabadi ai growth leite ko masisi growth ni habisi yade ai growth lay habisi di aina ai Jisu Krista thajabi mi amani haina law tarapa tarbasu mina ai bu hek yengaga oh madi Krista lotion karbag misak aduni ko magi bataw muong si magi laithing leba lifestyle si di masini ko haina khangbang ngamba ado lifestyle habisi da agona lifestyle ubang ngamba habisi temptation habisi da yam laibani ko athemba lakba matamda nangi lifestyle achumba du khangmani athemba laitaradi temptation haiba kari shu laitaba kusui go ma laila kaje madudadi changtam tawningai laitabani ne kusui khara tharande nang lepa ngambra ngamdabra haibu khangmani ne nangna aidi Jisu Krista lotion kraba mi ama oirge haina Jisu Krista head of the church ta connection hek loba nangbu athemba lakani ne changtam lakadabani ne nangsi asengba connection laiba mira mina tabra haibisi nahak na pamjaba kari kumba nahaki weakness satan na so koi weakness khangbani ko masidi ishwar na pamjadaba chinjak chaba haisira ishwar na pamjadaba tawpham thoktaba haisira madudu nangi weakness ne heredi madudu lauraga nangbu athembadu adudagi lakadabni nang Krista lotion kre ai church ki member ama oina singlup ki irakta ai changja khrabani haibisi individually mi na yengaga athemba lakpa matam dasu nangdi lecchaba ngamba mini haibisi si nahaki lifestyle duna show tawdaba sini ko individual oinusu ai grow away haibisi ha na Krista lotion dringai da athemba lakpa khuding ai si turaga leiba Krista lotion kre haiba matung dasu church ki member ama oire haiba tarbasu aigi mowong du lifestyle du matu chap chana hingba tarabadi nang growth laite haibani nang shirabai chil now sing aigi point di duni ko pon na haining badi maduni ko agoi na growth haibasi Krista gi kumna hingba ngambagi mapung phaba haibasi madugi chatkadaba khongjat ni ne masi yo ningai kitamak ai personally su ai su growth to batarkar tai haibani aina Krista lotion dringai mangda aina hingrambal lifestyle du madu hozik phawbada aidi lotion kre Krista ga samna kre hairaga madu chap chana hozik su ai hauri hairaba tarbadi asibane ne ahingbani haibasi nang thajaba yadre masa madu khandaba darkar tai hozik ti individual growth khakta nate we grow together corporately mayam changmina duna aikoi haurakpa haibisisu darkar tai haibani mayam changmina duna haurakpa haibisi fellowship haibisisu amani ko aina koi tangku church ta kwai dagi aina nungai taba ama haise phongdok jage agoi youth singse maroina koi youth singse Jisu Krista lotion kre haibagi sakhi pibani haina koi se baptism pibani baptize to kraba mayam akoi gi baptist ki thajabagi matung innade baptize to kraba mi dubo church ki membership oihanbani ne church ki membership ni haina de lotion kraba church ti shuka kadaba mang khibani ne angang singdo naha singdo Jisu Krista lotion kre haiba ai koi se chahi gi oina baptism lobani ko youth singse youth member haibsi khwai dagi minimum oiba church kuting da laibani ko church member singsi kadai chat khre dudi youth member singse changja khraba youth member singsi church ki member ni ne makoi gi thodang su laibani ne
ꯑꯩꯈꯣꯏꯒꯤ ꯐꯦꯂꯣꯁꯤꯞ ꯏꯔꯛꯇꯗꯤ ꯂꯥꯛꯇꯔꯦꯅꯦ ꯃꯈꯣꯏꯗꯤ ꯀꯔꯤꯒꯤꯅꯣ ꯑꯩꯈꯣꯏ ꯆꯔꯆꯅ ꯃꯁꯤꯒꯤ ꯃꯔꯝꯗ ꯐꯖꯅ ꯈ꯭ꯔꯤꯁꯇ ꯂꯧꯁꯤꯟꯗ꯭ꯔꯤꯉꯩ ꯃꯥꯅ ꯑꯩ ꯊꯥꯖꯕ ꯃꯤꯅꯤ ꯍꯥꯏꯅ ꯁꯥꯈꯤ ꯄꯤꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗꯨꯗ ꯃꯈꯣꯏꯕꯨ ꯐꯥꯞ ꯇꯥꯅ ꯈ꯭ꯔꯤꯁꯇ ꯂꯧꯁꯤꯟꯈ꯭ꯔꯦ ꯍꯥꯏꯅ ꯁꯥꯈꯤ ꯄꯤꯕ ꯇꯥꯔꯕꯗꯤ ꯆꯔꯆ ꯃꯦꯝꯕꯔꯅꯤꯀꯣ ꯑꯗꯨꯗꯤ ꯆꯔꯆ ꯃꯦꯝꯕꯔ ꯑꯃ ꯑꯣꯏꯈ꯭ꯔꯦ ꯍꯥꯏꯔꯗꯤ ꯕꯣꯗꯤ ꯑꯣꯐ ꯈ꯭ꯔꯥꯏꯁ ꯑꯁꯤꯗ ꯅꯪꯁꯨ ꯁꯝꯖꯤꯟꯅꯈ꯭ꯔꯕꯅꯤ ꯅꯪ ꯆꯠꯊꯣꯛꯄ ꯌꯥꯗꯦꯅꯦ ꯅꯪꯁꯨ ꯃꯦꯝꯕꯔ ꯑꯃ ꯑꯣꯏꯅ ꯍꯛꯆꯥꯡꯗ ꯂꯩꯔꯤꯕ ꯀꯌꯥꯠ ꯑꯃ ꯑꯣꯏꯅ ꯅꯪꯁꯨ ꯁꯝꯅꯈ꯭ꯔꯕꯅꯤꯅꯦ ꯑꯩꯁꯤ ꯁꯝꯅꯔꯦ ꯈꯨꯠ ꯑꯃꯅꯤ ꯍꯥꯏꯅ ꯁꯝꯅꯈ꯭ꯔꯒ ꯑꯩꯗꯤ ꯃꯁꯤꯒꯤ ꯃꯄꯨꯡ ꯐꯥꯕꯁꯤꯗ ꯌꯥꯎꯔꯣꯏ ꯍꯥꯏꯅ ꯈꯨꯠꯁꯤ ꯀꯠꯊꯣꯛꯂꯒ ꯐꯝꯕ ꯌꯥꯗꯦꯅꯦ ꯂꯩꯊꯣꯛꯈꯤꯕ ꯌꯥꯗꯦꯅꯦ ꯃꯦꯝꯕꯔ ꯑꯃ ꯑꯣꯏꯅ ꯃꯥꯗꯤ ꯁꯤꯗ ꯀꯅꯦꯛꯁꯟ ꯄꯤꯕ ꯗꯔꯀꯥꯔ ꯇꯥꯕꯅꯤꯅꯦ ꯃꯁꯤ ꯍꯥꯏꯕꯁꯤꯗꯤ ꯐꯦꯂꯣꯁꯤꯞꯄꯨꯅꯤꯀꯣ ꯑꯩꯈꯣꯏ ꯃꯌꯥꯝ ꯒ꯭ꯔꯣ ꯇꯧꯒꯅꯤ ꯍꯥꯏꯔꯗꯤ ꯒ꯭ꯔꯣꯋꯤꯡ ꯇꯨꯒꯦꯗꯔ ꯗꯔꯀꯥꯔ ꯇꯥꯏ ꯀꯌꯥ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯂꯩꯕꯒꯨꯝꯅ ꯁꯝꯅꯕꯒꯨꯝꯅ ꯑꯩꯈꯣꯏꯗꯤ ꯑꯃꯠꯇ ꯑꯣꯏꯅ ꯃꯄꯨꯝ ꯑꯃ ꯑꯣꯏꯅ ꯂꯩꯒꯗꯕꯅꯤ ꯆꯔꯆ ꯀꯥꯗꯕ ꯌꯥꯗꯦ ꯐꯦꯂꯣꯁꯤꯞꯇ ꯁꯔꯨꯛ ꯂꯧꯗꯕ ꯌꯥꯗꯦ ꯁꯤꯅꯤ ꯆꯔꯆ ꯂꯥꯛꯃꯤꯟꯅꯕ ꯍꯥꯏꯕꯁꯤꯗꯤ ꯑꯩꯈꯣꯏ ꯎꯃꯤꯟꯅꯔꯒ ꯈꯪꯃꯤꯟꯅꯔꯒ ꯁꯛꯃꯥꯏ ꯎꯅꯗꯨꯅ ꯍꯔꯥꯎꯃꯤꯟꯅꯕ ꯃꯗꯨ ꯈꯛꯇ ꯅꯠꯇꯦꯀꯣ ꯑꯩꯈꯣꯏꯒꯤ ꯐꯦꯂꯣꯁꯤꯞ ꯍꯥꯏꯁꯤ ꯑꯩꯈꯣꯏ ꯃꯁꯤꯗꯗꯤ ꯐꯦꯂꯣꯁꯤꯞꯁꯤꯗꯗꯤ ꯃꯁꯥ ꯃꯁꯥꯗ ꯄꯤꯈ꯭ꯔꯕ ꯏꯁꯣꯔꯅ ꯄꯤꯈ꯭ꯔꯕ ꯊꯧꯗꯥꯡ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯂꯩꯕꯗꯨ ꯁꯤꯖꯤꯟꯅꯒꯗꯕꯅꯤ ꯍꯥꯏꯕꯅꯤ ꯐꯦꯂꯣꯁꯤꯞ ꯍꯥꯏꯅ ꯑꯗꯨꯝ ꯆꯔꯆ ꯁꯔꯚꯤꯁ ꯂꯥꯛꯑꯦ ꯂꯣꯏꯅ ꯄꯨꯟꯁꯤꯜꯂꯒ ꯏꯁꯣꯔꯕꯨ ꯊꯥꯒꯠꯃꯤꯟꯅꯁꯤ ꯍꯥꯏꯕꯗꯨ ꯃꯗꯨꯁꯨ ꯐꯦꯂꯣꯁꯤꯞ ꯍꯥꯏꯕꯗꯨ ꯃꯗꯨꯁꯨ ꯑꯃꯅꯤꯀꯣ ꯄ꯭ꯔꯊꯅꯥ ꯇꯧꯃꯤꯟꯅꯕ ꯏꯁꯣꯔꯒꯤ ꯋꯥꯄꯥꯎ ꯇꯥꯃꯤꯟꯅꯕ ꯑꯩꯈꯣꯏ ꯑꯃꯠꯇ ꯑꯣꯏ ꯍꯥꯏꯕꯒꯤ ꯌꯨꯅꯥꯏꯇꯦꯗꯂꯤ ꯇꯨꯒꯦꯗꯔ ꯍꯥꯏꯕꯒꯤ ꯃꯁꯛ ꯐꯣꯡꯗꯣꯛꯄ ꯍꯥꯏꯕꯗꯨꯁꯨ ꯑꯃꯅꯤ ꯐꯦꯂꯣꯁꯤꯞꯁꯤ ꯑꯃꯁꯨꯡ ꯏꯁꯥ ꯏꯁꯥꯗ ꯏꯁꯣꯔꯅ ꯄꯤꯈ꯭ꯔꯕ ꯊꯧꯗꯥꯡ ꯍꯥꯏꯕꯗꯨ ꯂꯩꯕꯅꯤ ꯒꯤꯐꯠ ꯑꯦꯟ ꯇꯦꯂꯦꯟ ꯍꯥꯏꯕꯁꯤ ꯂꯩꯕꯅꯤ ꯈ꯭ꯔꯤꯁꯇ ꯆꯪꯖꯈ꯭ꯔꯕ ꯀꯅꯦꯛꯁꯟ ꯂꯩꯈ꯭ꯔꯕ ꯃꯌꯥꯝꯕꯨ ꯕꯥꯏꯕꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯣꯜꯒꯤ ꯇꯥꯛꯄꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯕꯨ ꯏꯁꯣꯔꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯊꯧꯗꯥꯡ ꯄꯥꯏꯕ ꯌꯥꯅꯤꯡꯉꯥꯏꯒꯤꯗꯃꯛ ꯁ꯭ꯄꯤꯔꯤꯆꯨꯋꯦꯜ ꯒꯤꯐꯠ ꯄꯤꯌꯦ ꯍꯥꯏꯕꯅꯤ ꯈꯔꯅ ꯃꯈꯨꯠꯀꯤ ꯊꯧꯗꯥꯡ ꯇꯧꯒꯅꯤ ꯈꯔꯅ ꯈꯣꯡꯒꯤ ꯑꯣꯏꯔꯝꯒꯅꯤꯅꯦ ꯈꯔꯅꯗꯤ ꯀꯔꯝꯕꯅꯣ ꯁꯤꯔꯥ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯄꯤꯕꯅꯤ ꯃꯗꯨꯗꯨ ꯆꯔꯆ ꯑꯁꯤꯁꯤ to build up the body of Christ ꯒꯤꯗꯃꯛꯇ ꯑꯃꯁꯨꯡ ꯑꯩꯈꯣꯏ ꯑꯃꯒ ꯍꯧꯒꯠꯃꯤꯟꯅꯅꯤꯡꯉꯥꯏꯒꯤꯗꯃꯛꯇ ꯄꯨꯛꯅꯤꯡ ꯑꯩꯈꯣꯏ ꯊꯧꯒꯠꯃꯤꯟꯅꯅꯤꯡꯉꯥꯏꯒꯤꯗꯃꯛꯇ ꯃꯁꯥ ꯃꯁꯥꯗ ꯄꯤꯈ꯭ꯔꯕ ꯊꯧꯗꯥꯡꯗꯨ ꯇꯧꯗꯕ ꯌꯥꯗꯦ ꯆꯔꯆꯀꯤ ꯗꯤꯀꯟꯅꯤ ꯍꯥꯏꯗꯅ ꯆꯔꯆ ꯀꯥꯗꯔꯗꯤ ꯀꯔꯝꯍꯥꯏꯅ ꯆꯔꯆꯀꯤ ꯗꯤꯀꯟꯒꯤ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯂꯧꯒꯗꯕꯅꯣ ꯋꯤꯃꯦꯟ ꯁꯣꯁꯥꯏꯇꯤꯒꯤ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯚꯅꯤ ꯂꯤꯗꯔꯁꯤꯞ ꯑꯃ ꯐꯪꯕꯅꯤ ꯑꯗꯨꯒ ꯋꯤꯃꯦꯟꯒꯤ ꯂꯤꯗꯔꯁꯤꯞꯀꯤ ꯔꯣꯜ ꯂꯧꯗꯕ ꯇꯥꯔꯕꯗꯤ ꯀꯔꯝꯍꯥꯏꯅ ꯅꯪ ꯃꯁꯤꯒꯤ ꯁꯤꯡꯂꯨꯞꯇ ꯅꯪꯁꯨ ꯃꯤ ꯑꯃꯅꯤ ꯍꯥꯏꯅ ꯅꯪꯕꯨ ꯈꯪꯒꯗꯒꯦ ꯍꯥꯏꯕꯅꯤ ꯃꯁꯥ ꯃꯁꯥꯕꯨ ꯄꯤꯈ꯭ꯔꯕ ꯊꯧꯗꯥꯡꯗꯨ ꯇꯧꯗꯕ ꯌꯥꯗꯦ ꯑꯃꯁꯨꯡ ꯑꯩꯈꯣꯏꯗꯤ ꯄꯨꯟꯅ ꯍꯤꯡꯃꯤꯟꯅꯁꯦ ꯍꯥꯏꯕ ꯇꯥꯔꯕꯗꯤ ꯑꯩꯁꯨ ꯑꯩꯒꯤ ꯊꯧꯗꯥꯡ ꯅꯪꯁꯨ ꯊꯧꯗꯥꯡ ꯍꯥꯏꯕꯗꯨ ꯈꯛꯇꯗ ꯅꯠꯇꯦꯀꯣ ꯑꯩꯒꯤ ꯊꯧꯗꯥꯡꯗꯨ ꯃꯄꯨꯡ ꯐꯥꯅ ꯇꯧꯕ ꯉꯝꯅꯤꯡꯉꯥꯏ ꯅꯪꯅ ꯑꯩꯕꯨ ꯁꯄꯣꯔꯠ ꯄꯤꯒꯗꯕ join together haibani ko akoi sidi khut si krista da samna khrabani na khut ka khong gi su samnai ne khut na kari no thabak masidi aphabani ai masi ko masi thabak si suge haina tatke tauge tauningi haiba tarbasu khong na ai bu chingbi daradi ai yoba yade ne tauba yadabani ko si we are all connected in Christ as body of Christ haibani as all the parts of the body of Christ we are connected amaga loina samnabani ne ishorna aibu pi khraba potentials ko haiba ngamba matik aibu pi khraba si mapung phana sijinge haiba tarabadi ai sana hotnaba adu khatta nate nangnasu aigi punchida shuruk logadabani haibani nangnasu aibu thogat piba haibadu madu tarkar tai haibani ishorna mi amakhakta haibabudi mayam changsina duna tauba haibasida pangal lai haibasi bible na yam takpi bani je Ecclesiastes 4:19 dasu haibani ko amma budi ani na hena phai haibani ama na tuba tarbasu ama duna chingkhat pigani haine potlum ama khaktana puba ngamdabadusu mi ani oirabadi yang halle haibani ne ngambani ne sise madugi haibadi with you I can do better haibani ko
team 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 khangiko team football team je team group tu buni team haibagi artha si kharamukna artha nate masigi TEAM ge together everyone achieves more hayane together everyone achieves more akhoi loina lakmi naraga akhoi mayam si tinaba tarabadi mi amana tawgani haina leiriba thaudang do he na mapung phana to khanba ngame haibani akhoi praman oina akhoi gi imungda hairasene akhoi imung amada aigi icha nupi si ishorna punsida pi khraba icha nupi si ma hek pokbada ngai raba mabu chawkhat ningai mapung phaba mioi ama oiningai haina mabu yengsin bibase mama mapa ki responsibility oina lobani angang si henna sum chawkhat rakpa growth and development leiba matamda aina mama ama oina aina khangba ngamene icha sibu ishorna kari kumba potentials tawba ngamba matik kari pibano haibse aina khangbani ko oh aigi icha si di masi kumbada phayene masi kumbada magi tawba ngambadu masi da lai haibse magi tawba ngambagi matik to potentials to ability do mama ama oina aina khangbani madu fully develop to ningai madu magi punsida mapung phana sijin bang ngam ningai mama ama oina aina pukning thogat pidaradi magi potential do fully develop to bangamoi magi word adu ma masana oina hotna jaba masimuk oiba yai ko adona mama ama oina aina thogat piba matamda mabu motivate tobe matamda mabu support encouragement patana piba matamda mabu ishorna pigriba masimuk yauna toba ngambagi matiktu mapung phana toba ngame haibani matu chap chabani church members idachu changrakraba khoi mayam masi yengaga mabudi ishorna masi kumba toba ngamba iba ngamba gi matik piene potential si mabudi prathana tawbagi matik piri mabudi masi kumba toba yabagi ngambagi ishorna power piye haibat aikhoina khangba matamda madudu patana mapung phana sijin bangam ningai gitama support pc haibani together haibani ko akhoi su punna maga samnana ako tawmina si haibani masi tawba matamda bible na haibadi love na taw haibani nungsibagi wakhal da taw haibani haujikan koi tangkhul gi imongda masi mi yam thokna ribani angang si yamna pikna leiriba haurak padangai riba angang singchi chokhatlakpa matamda kri tawre aigi imong sida lainingde aigi imongdagi ai chenning-khre ai punsi hingbase ai haraude nungaite haibo yam leibani ko karigino aigi imongda nungsiba haibasi leite imong manung amada nungsiba chanaba haibasi leitarabadi hingliba mioi dusu hingningdabanene wabani ko wakhanju aigi nupa gi tamakta nupi sina ai hingningde hayene matai manawgi nungsibagi marisu tatkraba kumna ko ai hingningde imagi tamakta machadu nasu ai hingningde ipagi mataw mong siyangaga ai hingningde hayene nungsiba haibasina yomsindaradi kanasu aikoi hingningdabani ko madu chap chabani ne church member ni haina changlakpa tarabasu ai church member ama oikre thajaba ama oina ai si chokhatpa darkar tai masana khanjaba tarabasu ai si haurakke haina chokhatke haina hotna jaba tarabasu leireba singlup singsina member singsina thokhat piba leitaraba tarabadi ignore tawkhraba tarabadi mabu yengsin bidaraba tarabadi isa ai ithomda haibasi hobungamdabanene support darkar tabani ko kanano masigida aikhoigi iraksida asmade kharade khara shodli haiba khangba tarbadi chaibi gunune mabu yengthi gunune mabu hena namthak to bi gunune adubu mabu hena hogat ningai haibasi akhoi loi namak ki thodang oigadabani habani nungsiba haibasidi ishordagi lakpani nungsiba haibasi akhoi nungsi chanana laiminaba haibasidi aina nangkhoi bu nungsi haibasi nangkhoi na khangge haiba tarabadi
ꯑꯩꯁꯤ ꯈ꯭ꯔꯤꯁꯇꯗ ꯁꯝꯅꯗ꯭ꯔꯤ ꯐꯥꯎꯕ ꯑꯩꯒꯤꯗꯒꯤ ꯅꯨꯡꯁꯤꯕ ꯅꯈꯣꯏ ꯁꯨꯛꯎ ꯎꯕ ꯉꯝꯃꯣꯏ ꯑꯩꯒꯤ ꯅꯨꯡꯁꯤꯕ ꯁꯤꯡꯂꯨꯞꯁꯤꯗ ꯑꯩ ꯅꯨꯡꯁꯤ ꯍꯥꯏꯕꯁꯤ ꯑꯩꯅ ꯐꯣꯡꯗꯣꯛꯀꯦ ꯍꯥꯏꯕ ꯇꯥꯔꯕꯁꯨ ꯑꯩ ꯏꯁꯥꯁꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯗ ꯁꯝꯅꯗ꯭ꯔꯤ ꯐꯥꯎꯕ ꯅꯨꯡꯁꯤꯕ ꯍꯥꯏꯕꯗꯨ ꯃꯤ ꯑꯇꯣꯞꯄ ꯑꯩ ꯄꯤꯕ ꯉꯝꯗꯦ ꯍꯥꯏꯕꯅꯤ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯤꯗꯤ ꯏꯁꯣꯔꯗꯒꯤ ꯍꯧꯔꯛꯄꯅꯤꯀꯣ ꯈ꯭ꯔꯤꯁꯇꯗꯒꯤ ꯍꯧꯔꯛꯄꯅꯤꯅꯦ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯥ ꯃꯁꯥ ꯄꯨꯟꯁꯤ ꯀꯠꯊꯣꯛꯄꯤꯕꯅꯤꯀꯣ Galatians 5:14 하이버시 농시바 하이버시나 마야마시 꼭비 하이버니 마나 마야마시 cover tobi 하이버니 크리스탄 아이코이게 papsi 농시만 마다게 pap수 꼭비버니 주마이나 아이코이나 1 Corinthians 13기 verse 4, 5, 6, 7 yengbat matamda 농시바 하이버시 그리노 하이나수 폴나 explain toب니 농시바 하이버시디 농시바 하이버시디 농시바나 아이코이보 캉비 하이버니 잔비 깔락데 나팔 떠우데 자우톡데 샤우간데 아이코이게 팟다바 닝싱두나 레이데 하여고 아란바보 하라우데 농시바 하이버시디 미 아마게 아란바 떠우크레 하이도나 마두다 아이코이나 파자나 빠이두나 레이데 하이버니 농시바 하이버시디 꼭비바 마두수 야오니고 아고 멤버시다 싱룩 마얌 수마이나 레미나바시다 미 아마가 잔나데 하이나 아이디 마부 옌바 ngamoi 아이디 마세 아이게 옌티브니 하이나 낭나 마두도 hold on to 바다라바디 그러마이나 힘미나가다브노 growing together 톡바 야데 growing together 레게 하이바디 농시바기 와칼다 togadabni 폴나 하이바디 농시바 하이바시디 papsu 꼭비바 ngam바기 샤티 레 하이바니 지수 크리스타부 아이나 삼나 그라바기 마뚱이나 지수 크리스타기 농시바 하이버시 아이나 감자 그라바금나 아이수 레미나리바 하우미나리바 미마야부 지수 크리스타기 농시바시 아이기다기 자탁한가다바니 하이버니고 크리스타 로신드르바 미신두디 미야마기 밥 떠크라바 그리수 꼭비방인데 밥 꼭비방amba 하이버시디 아이기 밥 크리스타나 꼭비크레 하이나 감자 그라바 마도 experience to kraba mi singduna mi atoppa busu kokpipa ngamani masi nungsibagi thaujani haibani ko sini nungsiraba ichili nausing ngasi ekhoina topic le yengmina basidi growing together in love aikoi singlup amani haina church member amo ina changlakhraba khoi sidi krista da masa individually connection lo khrabani ko growth 하이버시디 크리스타보 삼나 크라바 마시다기 호버니 아코이기 journey 시시다기 호버니 마시다기 growth 레라가 이샤마 아이 하이버수 growth दरकार ताबनी 아이 growth 레이 하이버시 크리스타보 connection 로 레이 크라바기 마뚱이나 아이 growth 레이 하이버시 아이나 미 아타이싱보 농시비바 잔비바 마코이기 알랑바 꼭비바 하이버두두 아고 삼나이 하이버기 마군 아두도 봉독하다보니 아이샤 하이버시수 미나 옌라아가 크리스탈로신 크라바 미니 하이버시 아이기 모마도 아이기 라이프스타일시나 웃방감자바 미오이 아마 오이다보니 마시나 아이나 웃자바가 로이나나 아이가 힝미나리바 마야 마시 in love 레이그시나 펴미야이 레이그시나 즈미야이 레이그시나 khyon khamang maphaning ongmanai legacy kachulungli amatta oina aikoi hauminasi amana amabu pugning thogatminasi aduga ishorna koi bu pamjaba thajaba mi ama krista gumna himningai haibadu madu ibapung phabadu yaudri ba phawba aikoi tattana thabak suminasi hingminasi haibani ishorna koi myam bo porbina biboishano